Nupa Thokna thengnaraga Manipur ge Irang asi loishillu ngamloidaba oiragana Pham Thadoku Haina COCOMI Women's Wing ge thoumee singna Manipur Legislative Assembly Speaker Thokchom Satyabrata unadna Thomjinkhre miyam ge apamba pangthokpa ngamdragana hotnagani Haina Speaker Thokchom Satyabrata na thajaba pikre Khongjang aduga mari leinana COCOMI ge Women Wing ge Coordinator Lyric Laimana Hai Manipur da thokliba chahi ama helaklaba Irang ase loishinaba Manipur lengakta yauriba MLA amate Minister Singh punna warep lodana Manipur miyam ge mang thaduna chatmina se lengak asina Delhi da Manipur ge oiriba sing mafibam ase ningthina tambiyu kuki terrorist sing muthatpa ngamloidaba oirabade khudakta Pham Thadoku Haina mahakna makata ke Assam lai phala moi mission aduga ngasi lai riba state government Bharat Sarkar athuba matamda warep piu thoro Manipur gi mang thang MLA tara khuki gi mantri ani Manipur berjaga khuki ga leli sepangame ngasi Manipur kanni hana thore iba Manipur gi MLA yang khai nagagi silinau singsu nahangai wa ngamdragana su thokwi abanina MLA yang khai Bharat ki mapamda Manipur ki asengba moi tara homeland piu haiba kanguna di khuki puthu aga leli sepangame mang thangaga braja ai khoina songdna leini horel isa ama hatkani horel ama tawgani Manipur kan banga moi dobora di khutak ta Pham thado e baijara mana run chanadana India gi run chanadana leire Manipur ki awaba khangdre COCOMI Women Wing ge thoumee sing ado ngase nungthil pung amarom taba dwaida Palace Compound leiba lamyan masanglen da pullaba matungda Manipur lenga ke Agriculture Minister oiriba thongam Biswajit ke quarter tamna changsan ke adubu Minister Biswajit ka unaba phanglakhide tungda COCOMI Women Wing ge thoumee sing aduna Manipur Legislative Assembly ge Speaker Thokchom Satyabrata gi yumda chatuna unakhe COCOMI Women Wing ge maikai dege lamdam asida thokliba Irang asida center na yengliba meeting ase peningai oide amade masida state lengak na tumina yengduna leithokpa pamde Prime Minister amade Union Home Minister ge kari aronba agenda leibano furup amabu tumna manghan ge haina khalibra leibak ase kanabagi damak chap chaba warep amal loduna miyam gi mang thaba ngamloidaba oirabade Pham Thadoku piro haiba wafam so COCOMI Women Wing ge maikai dege speaker da thamke COCOMI Women Wing gi maikai dege thamlakpa wafam sing adu taraba matung Speaker Thokchom Satyabrata na miyam gi apamba adu pangthokpa ngamnana ba hotnagani amade leiriba lengak asida so pukhatkani haibagi thajaba pirakhe ai nakani piba yaba ai wakhani suggestion ki piba ai matam ki pije apoi mayam MLA se tana de chini serbi jaga da malam di ko mi thong saman ku bilam ba bidi bin ni aduna masi mama kaman jiolo chen na chala ga ko matam ki sin ga ko na jerni adu maduna mayam ni madu ngam dre pendre hai se ko komo de ko nje adu madu ko na modu ke na pabama ko isulu ishwara thujane ga di apoi numit khani no ga sugumba awa ji ko no ngai no mo oilo phangchi en kholo bindari nuai ti haiduna summa du le thalu ga chatali ya tam ima hoi mawang tha chalu hai do ai mawang tha no chati kari mi ti hok chi ya adu Pham Thadoku ai bi soi to ro na ji put ko ai to mo ma to ro ya